Hojik Ham Maru Pau. Manipur Sarkar की मखादा लैरिबा PWD दा पाखटलिबा थबक थौरक मयाम असि फेल ओइरे लोइनना कोड ऑफ कंडक्ट तांग निपान लाउथोखरबा मतुंग डेट बैक तौरगा ऑर्डर कया अमा थोकले हाइना MPCC ना हाइरी ngasisu Manipur da COVID की केस हेंगलकली हौकिबा पुंग कुनमरी असदे मियोय चामा 13 नौना पॉजिटिव ओइख्रे अमा लैखिद्रे लेबाक की ओइना कोविड की केस लाख अमा लिसिंग हुफुनिपान गा हुफुंग रिपोर्ट तौख्रे अमदी असम की कसार डिस्ट्रिक्ट की मनुंग चन्ना लैबा ललांग पार्ट 4 मोरांगबाद ता लैबा महाराजा चुराचांद की अपोंपा चाउबी याइमा निथेमचागी मोफम फुरा येंसिन बितबदगी फिवम फतना लैरे पाव संदोंगना पिजरी मणिपुर सरकार की मखादा लैरिबा PWD दा पाखटलिबा थबक थौरम मयाम असि फेल ओइरे लोइनना कोड ऑफ कंडक्ट तांग निपान दा लाउथोखरबा मतुंग डेट बैक तौरगा ऑर्डर कया अमा थोकले हाइना MPCC ना हाइरी मसीगी मतंगदा खबर अमदी स्टूडेंट ऑर्गेनाइजेशन सिंगना पिरकपा रिपोर्ट की मतंगदा ngasi कांग्रेस भवन दा पाउगी मिफम अमा पांगथोखरे मणिपुर प्रदेश कांग्रेस कमिटी MPCC की वर्किंग प्रेसिडेंट अमदी MLA के मेगा चंद्रना कोड ऑफ कंडक्ट जनवरी की तांग निपान दा चटनबा हौखिबा मरमना वर्क्स डिपार्टमेंट ना थबक की ऑर्डर अमा तथोकपा याद्रे हाइखी लोइनना MPCC ना मणिपुर सरकार अमदी PWD दा हंगजनिंगबदी PWD ना चाही असिगी ओइबा प्रोग्राम सिंग करिगी लोइना पाखट्रिबनो हाइबसिनी मणिपुर दा लैरिबा AC हुंफु असिदा पाखटकदबा चाही अमगी थबक सिंग PWD ना अप्रूव्ड तौख्रे अदुबु फाइनेंस डिपार्टमेंट दा एक्सपेंडिचर सैंक्शन तौनबा हाइबदा डिपार्टमेंट ना पैसा अमता लैत्रे हाइना कोड ऑफ कंडक्ट की मांगोइना हाइरखिबा असि कदाइदा लूट तौखरबगे हाइना मेगा चंद्रना हंकी हौजिति कोड ऑफ कंडक्ट लैरबनिना फाइनेंशियल स्कैम असि इंक्वायरी चथबसु याररोय मरमसिना CBI दसु मोटो केस अमा लखटपिरगा लुपा करोड़ 25 की स्कैम असि इंक्वायरी तहनबियु हाइकी लोइनना चाही असिगी ओइना मणिपुर की चौखटनबा वर्क ऑर्डर पिबा ngamdrabanina हौजिक पालिबा सरकार असिना मणिपुर चौखटनबा थबक कया पाइखटकनी हाइना वासखिबा अदु अरानबा वासक ओइरे हाइकी महांगना मखा ताना हाइकी कौखिबा तोआन तोआन बा थबक सिंग डेट बैक तौरगा ऑर्डर थोकले हाइबगी पाव फंगले हाइना सुमेगा चंद्रना फोंदोखी अखोई गवर्नेंस से अखोई सरकार से लैरिबा मणिपुर की सरकार से करम्बा मिनिस्टर सिंग नत्र करम्बा मीना कंट्रोल तौरगी हाइबसे अखोई हाइबा ngamde मरमदी माना तौनिंगबा मागी दमकता पॉकेट की पुथोक तौब खरा असमाइना तौबसिदी अखोई सिंग द डेवलपमेंट लैत्रे वैली द डेवलपमेंट लैत्रे अदगी काइथोइबा PW डिपार्टमेंट की पैसा सिंगसे मफम चाना मरम चाना डेवलपमेंट वर्क अखोई काइथोक्त्रे हाइबसे हौजिक लैरिबा कुमसी की होल ईयर की पैसा से वर्क ऑर्डर पीबा ngamhogdabasina ताई ममांग की पैसा काइथोकपदा मिस यूज तौगिबा अदगी मिस अप्रोप्रिएशन तौगिबा तोंगान बा मयाम सिंगदे सिनगिबदुना ताई अदुलदी अखोई हौजिक मणिपुर सरकारना हौजिक लैत्रबनिना अखोई की इलेक्शन कोड ऑफ कंडक्ट चटखरबनिना असी अखोई की मरी लेनबा अखोई की सु मोटो केस पाइखटना अदगी लैरिबा असिगी CBI ना इंक्वायरी तौबियु करप्शन की केस मयाम सिंगसे अखोई थेंगननबा अदुला हजि अखोई आशा लेते सरकार अजिगी BJP दगी मरम अदुना अखोई लैरिबा तोंगान बा मसिगी वासिदी ओनली डिपार्टमेंट अमा खक्तनेबा सही अमगी पूरा बजेट अमबु सुंग पीदना लोइसनगिबसे मसी मणिपुर प्रजा मयामना करी खलमकनी अदगी सिविल सोसाइटी तोंगान बे एजेंसी वर्क एजेंसी डेवलपमेंट की एजेंसी मयाम सिंगदुना खुद हापतुना सेनरे हाइबसे सरकार सिना उबिदबसे मसी BJP लेड गवर्नमेंट सिना उबिदबसे अखोई पुनमकी लाइबक थीबनी हाइदना आई सीमा थमजरी ngasisu manipur da covid ki case hengalakli hauki bapung kunmari SDMU chama 13 nauna positive oikhre ama laikhidre anauba case sing asi sample punalising ani chani marifu humdoi test tobada confirm tawkhabine haina covid-19 common control room na hairi positivity rate asi chada manga dasmik ama yauki loina na hari bapung fam asida mioi taruk virus asidagi fagalaktuna discharge tawki
COVID-19 Common Control Room dagi thadorpa cherol amana state asigi COVID-19 case masing asi hauzik lakh ama lising kuntaruk jahum nifu mari yaure loinana sikhiba masingna lising ani tara ni thoini hairi Haukiba pung kunmari asida India da COVID ki case lakh ama lising humfunipan ga humfumdo report tawkhre loinana mioi chani humfutara ni thoi lekhidre haina Union Health Ministry na phongdokre Lebagasi Omicron ki case lising mari chamri humfuma thoi yokre Maharashtra da Omicron ki case masing khwaidagi yamna lising ama chani nifu taret report tawkhre Rajasthan da chatruk nifu manga amadi Delhi da changa nifu taruk report tawkhre Lebagasi da active case lakh nipan lising kuma thoi chamri nifu taruk leiri positivity rate asi chada tara dasmik taruk mari oiri ngarang priority group ahum haibadi anayek yamna leiba chahi yamna bimioi sing healthcare workers sing amasung frontline workers sing da precautionary dose kapa hoki ahoba numitta mioi lak mapan dasmik taruk nipan da dose asi kapa ngamki hairi Manipur da ngarang mioi humfutara ni thoi na positive oiki anoba case sing asi sample puna lising ama Chatre nifu matoi test tawada confirm tawkibani positivity rate asi chada mari dasmik ama yoki mioi manga covid tagi fagalaktuna discharge tawki state asigi COVID-19 case masing asi hauzi lakh ama lising kuntaru chani kunnipan sure loinana sikhiba masing na lising ani taramatoini Assam ki Kasar district ki manung channa leiba lalang part 4 Moirang bat hariba mafam asida Manipur gi Maharaja Churacha ningthemcha gi mapa ibungo Chaubi Yama ningthemchana matam kharagi oina Kasarda lakpada mafam asida masa ngamlaktabadagi aroiba yahip tankhiba aduga masa poloikhiba mafam asida leiriba mofam fura asi ngasidi yengsin bidana leihori Kasar district ki lalang part 4 gi Moirang batta leiriba ningsing khuvam gi fura asi manakta leiba MD Samsuruddin Kawamitai Pangal amana khuvam asigi matangda aikhoi gi paumida nuaitaba phongdorakli MD Samsuruddin na haiki fura asi Manipur gi maming leiraba Maharaja Churacha gi mapa ibungo Chaubi Yaimagi poloikhiba mafam asi fazana sembidrabadi yamna nuaizagani adubu Imphal amani Kasar digi mi kaya ama laglamlaga thajaba wahai kaya ngangamlaga thabakte ngasi fauba tawidabasi pende maru oina community hall sagani miyamgi yengfam ohengani fura fazana thamgani haiba wafam kaya phongdoklamki adubu ngasi fauba thabak oina pangthok pidri hariba fura asi matam leringaida semgat haudrabadi tapna mangkhiba yabagi fibamda leire maram asina mari leinabasingna mideng changbi naba fura asibu yengsilliba Samsuruddin Kawba mioi amana Manipur gi puwari ga mari leinaba fura asibu fibam asida thambiba asi yamna nungaizade masi mari leinabasingna mideng changbiu haiki Churachan Maharaj Mapa Ibungo Chaubi Yaima gi mongphamni mafam ase mahaki poloi pham mandir sida sarwa ikoi gi yum ingkhol manak sida one mai thai ko mafam asi Manipur gi khangde Kasari khangde mayam la aga sengba sagat kani committee hon sani adubu la aga adum wari tawdna gari achau chau mi nupi angang mayam mi chama par rally mayam la aga sengba sagat kani an tawrami adubu laktan ta halli karim sengba sagatte adubu ikoi yum lang si ju mayam moina ahallama leinga da su photo kapadna mayam tawbirami adubu ikoi ahallama su pangchau chawrami sem saba se karim tawbi de adu moi laktan ta halli adubu karim sengba sagatte ikoi Kasari su committee mayam Lakhipur gi su mayam lei sida la makok thangba sina la aga ikoi lalang su la aga kaura ka na sida mayam Jenims ke security guards in the Chahiya Mahena Tolop Pithok Tabadagi Irang Hokre. Jenims ke security guard El Chanchan Kumari na Paumi Singh da Haiki, security singi pe lising ani kumathoidagi hauzik fawba pibidri. Asukuiba matam asi authority na pe piba ngaiduna lakibani adubu. Pimalak tabadagi ngasigi khongjang asi chathabani Jenims ki director da hiram asigi matang da pukhatlubada tha taruki pe system security service ESS ki director da khusin nakre hairaki adubu ESS ki director na de ngasi fawa pe pithorak pa leite hairi tawjariba se akoi ki tolop se Chahi ama phajale ba tolo phangjaba hauji hauji 2021 dagina hauji phokse tolo phangdri ba khoi ge adugi da makta akoi gi tolop se pithok piyu na haibegi ne ba matam di am thengda gare akoi na tawjari ba se pirani yarani haiba dugi sum ngai jara ko ne ba
हाइब खुदिंगमक से सुम ताबीरक्तबदगी उपाय लेमंदबदगी अखोई ngasi की खोंगजंग जे लाक्सबन East Afghanistan da bom pokhaibagi thaudok amada angang mapan sikre marina asok apan nangkre hari Taliban appoint tawba governor office na phongdokpa matung ina thaudok asi East Nangarhar province ki Lalpur district ki chanaba polam sing yonba thela gari amana ariba pokhaidriba mortar cell amad thauzilubadagi pokhairakhibani hari province asi Taliban gi rival oriba Islamic State group ki headquarter ni hari Indian Red Cross Society IRCS Imphal East District ki branch na Sinduna Jenims ki blood bank tangasi voluntary blood donation camp ama pangthokre ngasi ki blood donation aduga mari leinana IRCS Imphal East ki coordinator Brahmachari Mayum Rozi na haiki lisang sit na Indian Red Cross Society na dan tawduna lakpagi saruk ama oina ngasi su lisangani kunithoi gi ahanba oina blood donation camp asi sinjabani aigi asina kanagumba mioi amagi punsi kanba ngamgadawribani isada yawriba asi chang naina donate tawbada akaiba karisu leite miyamgi biba matamda jingnabiganu haina mahakna haiki ngasigi blood donation aduda mioi kuntra mukna piki ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯄꯤꯕꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ 25 ꯃꯨꯛ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯥꯔꯝꯕ ꯑꯗꯩꯗꯤ ꯑꯦꯅꯤ ꯀꯦꯁ ꯂꯩꯔꯝꯕ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨ ꯆꯞ ꯆꯥꯕꯤꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯤꯖꯗꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯏꯖꯔꯤꯅꯦ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦ ꯑꯗꯨ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗꯀꯣ ꯃꯈꯣꯏꯅ ꯄꯥꯖꯕꯗꯤ 25 ꯄꯥꯖꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯤꯕꯁꯦ 21ꯗ ꯄꯤꯕꯁꯦ ꯃꯤ 40 ꯑꯗꯒꯤ 50 30 ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯤꯌꯦꯕꯀꯣ ꯑꯗꯨꯏꯗ ꯍꯧꯖꯤꯛꯁꯦ ꯑꯅꯥꯕ ꯚꯦꯛꯁꯤꯟ ꯀꯥꯞꯄꯨꯕ ꯀꯨꯏꯗ꯭ꯔꯤꯕ ꯌꯥꯎꯕ ꯑꯗꯒꯤ ꯅꯥꯔꯛꯄ ꯌꯥꯎꯕ ꯍꯥꯏꯗꯤ ꯂꯣꯛ ꯀꯩꯀꯥ ꯇꯧꯕ ꯄꯤꯕ ꯌꯥꯗꯕꯗꯣ ꯐꯤꯚꯔꯒꯨꯝꯕ ꯇꯧꯕꯁꯨ ꯑꯗꯨꯃꯥꯏꯅ ꯐꯔꯛ ꯇꯥꯕ ꯗꯣꯅꯔꯁꯤꯡ ꯈꯔ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯀꯤꯁꯤ ꯑꯩꯈꯣꯏꯅ 25 ꯃꯨꯛ ꯑꯦꯛꯁꯄꯦꯛ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ Lebak asida COVID ki case hengalakpa thingnaba lokhalakpa khongthang oina government amadi lanai mioi singna NGO singa kusam naduna COVID vaccine kabagi thabak khumang yang chathari Bisnupur district ki Thinungai market seta CMO amadi DFO Bisnupur gi midyeng makhada Doctors for You team amadi ekta parishad Manipur ga kusam naduna COVID hida kapre ngasigi COVID vaccine kapagi thabak adu Dr Sonia na luchinki mahakna vaccine kapthokpagi kanabagi matangda wafam kaya thamki Morning, banner. matang asida aten break amalo minasi Karigumba dom yumda laiba anabasingi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna kungkunmari chukna adom yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi break matungda makata bapau Dr. Chingakham Manoranjan Singh na manung matam chadan laikhidabada Manipur University ki Biochemistry Department da ngasi department asigi member amadi non teaching staff sing na minute ama tumina leidunai laikhidrabagi mafam da ikai khumnaba utkre department asidagi thadorpa cherol amagi matung inna mahak na manung matam chadan laikhidabasi nuaitaba fawi amadi kanana su mahaki mafam asi
मेसिनबा ngamnaroi amadi mahakna lekhidaba asi department asigi achauba amangba amani hari Dr. Chingakam Manoranjan Singh asi department asida chahi kayadagi visiting professor oina lerakhibani department asina lekhidraba Dr. Chingakam Manoranjan Singh gi imung manungi awabatu saruk yazari hari Kakching district in manung channa leiba Kakching gi Angangjing Eco Park haina khangnaba mafam asida hauzik skon laisang ama sabagi thabak chathariba asi mari leinaba singna khodakta lepiu haina Kakching lining thau sanamahi sanglen amadi ima panthoibi apunba sanglen apunba lupna hairi tongan ba lup singna sahi tawduna thadorokpa cherol amana hai Kakching asi lining laisongi Kena balaitana mana pamzaba lining lambi chatuna nusi chanana leiriba lamdam amani masida laisang asina maram oiraga khaibung tanaduna achauba wathok lantok ama lagloi hainingai leite maram asina Kakchingi nusi chanana leiriba mari asibu tatnaba skon laisang sanaba thaurangliba thauburol singna khongfam asi handokpiu haina apunba sanglenna khanghanbaga loinana Angangjing hairiba mafam asi Manipurgi anganba matamgi puwarigi sagonna duna leiba mafam amani hairi mafam asi lamdam asigi chawkat thaurangi tangkak amada sizinaba reserve land oina thamsi haina apunba sanglenna phongdorakli Manipur government gi special secretary home Waigyan Prakashna Englishing ani kunmathoi gi December tang nipan da thokiba notification amagi matung ina Imphal municipal area natana Manipur gi atai mafam singda disturbed area lisingani kunmathoi gi December amadagi chahi ama sangdokre Armed Forces Special Power Act AFSPA 1958 ki provision makhada Manipur da disturbed area lakthokibani hairi Langi Lairembi Oribi Yumbalongi Lairembi Su Oribi Imoinu Ahongba Chahobi Achaubi Lairembi Imagi Thauni Numit Wakchingi Tarani 20 Panba Irai Numit Asi Tatnaba Numit Thokli Haukiba Chahi Singda Lagi Thauram Thokpa Numit Singda Tatnaba Numit Takiba Sing Laibaki Oina Tatnaba Samduna Laibak Miyamna Chingnaba Laitana Lagi Thauram Pangthok Pikibagum Lakliba Imoinu Imagi Thauni Numit Asidasu Lamsangi Tauthong Afaibada Laiba Lining Thau Sanamahi Sanglen Salai Pun Sifam da Ayuki Pung Taretagi Hauduna Numidang Pung Taramatoi Fauba Laibaki Oina Tatnaba Samgani Haina Utra Sanglen Sana Konungi Bachau Purel Amasung International Salai Punsifam gi Salai Purel Professor Ngariambam Kangzia Mangang na Hairi Asamgi Tingsukyada Laiba Senior journalist ama ningthaukaban numitki numidang waramda masamaki yumda nomoina kapsinjaduna sijakre laikhidraba journalist adu Vikas Moran kawi Upper Assam da laiba satellite news channel amagi bureau chief oina lairambani report amagi matung ina ningthaukaban numita Moran na pung taramatoi tarakpa adwaida masagi kada suicide tawkibani hairi adubu Moran gi khangna chanaba amadi mari matagi mioi singna phongdokpa matung ina misi asida kanagu masakhangdaba singi khut yawngadra haibasi chingnei hairi police na investigation ama chathaba haukibaga loinana Moran na sizinarambani haba nongmai amasu laukhatkre Moran asi Assam gi tongan ba media house kaya da su thabak tawrami hairi Myanmar da mid-ranking officer singi loina bising military training tauba hauri hairi Myanmar gi military captain amadi major thaki officer singi loina bising Mandalay region gi Pin U Luin battalion amadi Sunset ki Tuangi amasung Ongbang da training piba haukre Ningthaukaaba numitagi haukiba training asi chayol ani chupna chathagani training manungda makhoibu khulai macha amadi achauba karamna sizinagani amadi military gi basic tactics ki matangda takadauri Myanmar da chathagiba military crew namaram oiraga forces ki awatpa laibana military officer singi loina bising asi train tawbani hairi captain gi rank dagi horaga major gi rank faubada laiba officer singi loina bising da training asi pigadabani lieutenant colonel singdi battalion singi makok thongba oibana makhoigi loina bising di training asi da yauroi hairi Sports Authority of India Saigi head of Office New Delhi na khangalakpagi matung ina hauzik India da nauna mayok nariba COVID-19 amadi anauba variant Omicron gi chaitheng na maram oiraga khudaktagi Sports Authority of India gi hostel amadi training activities sing lab lagani hairi hariba si sanaroi singi yenglaga cheksin thaurang oina lokhalakpani hairi
अरोइबदा मरुइबा पाउ अमुक हना मणिपुर सरकार की मखादा लेरिबा PWD दा पाखतलिबा थबक थौरम मयाम असी फेल ओइरे लोइनना कोड ऑफ कंडक्ट तांग निपान दा लांथोख्रबा मतुंग डेट बैक तौरगा ऑर्डर कया अमा थोकले हाइना MPCC ना हाइनी ngasisu manipur da covid ki case hengatlakli haukiba pung kunmari asde mioi chama tara taruk nauna positive oikre ama laikhidrei leiba ki oina covid ki case lagama lising 95 ga do report tawkhre amadi assam ki kasar district ki manung channa leiba lalang platform morang bat leiba maharaja churachan ki apokpa chawbi yaiman ningthem chagi mongfam fura yengsin bidabdagi fibam patana leire matang asida poni tv na pizaba numidangi manipuri paw loizare yengbiri bapumdamakpu amukahana khurumjari